ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯏꯇꯣꯟ ꯍꯌꯥꯏꯀꯣꯟꯗꯒꯤ ꯈꯨꯟ ꯉꯥꯛꯄ ꯅꯣꯡꯊꯣꯝꯕꯝ ꯃꯩꯔꯥꯕ ꯆꯍꯤ 15 ꯑꯄꯣꯛꯄ ꯑꯦꯟ ꯃꯅꯤ ꯉꯔꯥꯡ NIAꯅ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤꯕ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯁꯥꯏꯇꯣꯟ ꯍꯌꯥꯏꯀꯣꯟꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯈꯨꯟ ꯉꯥꯛꯄ ꯐꯥꯕ ꯌꯥꯅꯤꯡꯗꯦ, ꯐꯥꯖꯤꯟꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯈꯨꯟ ꯉꯥꯛꯄꯁꯤꯡꯗ ꯄꯥꯜꯂꯤꯕ ꯀꯦꯁꯁꯤꯡ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ, ꯃꯤꯆꯝ ꯐꯥꯕ ꯌꯥꯅꯤꯡꯗꯦ, ꯃꯩꯔꯥꯕ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯁꯥꯏꯇꯣꯟ ꯍꯌꯥꯏꯀꯣꯟꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯍꯌꯥꯏꯀꯣꯟ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯍꯩꯕꯝ ꯕꯕꯤꯇꯥꯅ ꯍꯥꯏ, ꯅꯣꯡꯊꯣꯝꯕꯝ ꯃꯩꯔꯥꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯃꯤꯁꯛꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯔꯥꯡ NIAꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯂꯒ ꯅꯣꯡꯊꯣꯝꯕꯝ ꯃꯩꯔꯥꯕ ꯃꯌꯨꯝꯗꯒꯤ ꯑꯦꯔꯦꯁ ꯃꯦꯃꯣ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯐꯥꯈꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯂꯥꯟ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯇꯨꯅ ꯑꯋꯥ ꯑꯅꯥ ꯄꯨꯔꯤꯕ ꯃꯩꯔꯥꯕꯗ NIAꯅ ꯆꯥꯔꯖ ꯑꯃ ꯇꯧꯁꯤꯜꯂꯒ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯆꯥ ꯅꯣꯡꯊꯣꯝꯕꯝ ꯃꯩꯔꯥꯕ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯉꯔꯥꯡ ꯃꯦꯒꯤ ꯇꯥꯡ 10ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯖꯕ ꯏꯆꯥ ꯅꯣꯡꯊꯣꯝꯕꯝꯒꯤ ꯃꯩꯔꯥꯕꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ NIAꯅ ꯑꯦꯔꯦꯁ ꯃꯦꯃꯣ ꯑꯃꯠꯇ ꯄꯤꯗꯅ ꯐꯥꯕꯤꯈ꯭ꯔꯦ꯫ ꯃꯔꯥꯜ ꯂꯩꯇꯕ ꯏꯆꯥꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯨꯛ ꯀꯨꯏꯕ ꯂꯥꯟꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯔꯦꯗ ꯖꯣꯟ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯗ ꯏꯆꯥꯁꯤꯅ ꯏꯆꯝ ꯆꯝꯅ ꯈꯨꯟ ꯉꯥꯛꯆꯔꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯤꯡꯃꯤꯟꯅꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯄꯨꯔꯒ ꯂꯩꯖꯕꯁꯤꯗ ꯑꯁꯤꯁꯤꯗ NIAꯅ ꯃꯉꯣꯟꯗ ꯆꯥꯔꯖ ꯑꯃꯈꯛ ꯇꯧꯔꯀꯥꯟꯗ ꯏꯆꯥ ꯐꯥꯕꯤꯈꯤꯕꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯃꯗꯤ ꯄꯦꯟꯖꯗꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯔꯤ, ꯏꯆꯝ ꯆꯝꯖꯕ ꯏꯆꯥꯁꯦ ꯁꯔꯁ ꯑꯝꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ꯫